पाउसिदा यमफम ओइबा मरुइबा पाउ खरा अपडेट तौजरे FIFA World Cup 2022 की युम्बु कतार की मरमदा खरदंग इबिरकबा ओसी मैरा पुवारी सेम्बा अराइबा नते अदुगा पुवारी सेमलमदबा आइबसिजु कानबा नते पोक्लबसु पोक्लममी खंगदना लोइखिगने मियामना लाइपोक ओइना लाटनरिबा मियोइसिंग असि पुवारीबो सेमदोक सादोकलंबा मियोइ गाक्तने हानगी चनरंबा जनबिबो इंदुना लैबा मियोइसिंगनादि कैदौनुंगदा अनोबा पुवारी अमा सेमननबगिदमक्ता मंगमंगदे मंगमंगदना कैदौनुंगदा अनोबा थबक अमता पांगथोकपा ngamde mang haibasi tumlaga tamanggadaba nate tumdana mangba mangni mai phanggadoribase tumdana mangmanglaga thabak to onthoknaba khonaba tai mangsu mangdunata laibana su yarakte mangga taibanga samnanba changle lenin na khomanchagi mangdasu taibangdasu kauba sairengi larik amasu thengnake ainasu saireng ama ijaki mang ama mafung phana mangba yade yetnaba thingnaba mi yamna lei amanaba tawrabadi amana yettaba yade haibaki machat makhatana adumak chataduna leire aduna anuba mang ama mangge khalakpada akiba pogli jingnaba phauri masina ningsingdaba ngamde aige saireng kuirabani mangamagi mami tamlaklipa mangge khanba mang amagi mangdu maktangdi mangningli mafung phana oisinba ngamdraba mit oidunasu mangnabagi tanjabudi ngairibane France, Portugal, Brazil, Argentina, Germany, Spain, Italy, England, Belgium, Netherlands, Mexico, Poland, Uruguay, Haripalebak sing asina football masana da malemgi mangjil thabagi mang soidana manglamgane aduna ni makoigi masana na miyagi puning chingsilliba pelhalibasi masigi marakta listen rab khonaraglibasi Qatar so Qatar na jumbu oigadori Englishing ani konithoi ki World Cup so masigi namakta sem sabal loikre Qatar na British ki makutakining tamba phangki basi Englishing amaga sapan humdrama thoidane haujisu Qatar ningthaupan balebak oiri Qatar thau yamna thok balebak ni aki amuda sinari modi mani mukta marang kaina thoge ut kilamjela tana basi Qatar gi maming chatpa masana amane malem gi khwaidagi pikbal lebak na football World Cup ki jumbi o jumbu oiba Qatar na han balebak oiragane masinani ngasidi malem gi miyamna Qatar gi maramda khangba pamnaragliba makhoi gi punji mahing jumlai keri gi maramda khangnaba khonaragle Qatar gi afavali chatna lam koiba pamjaba miyam gi puning singsilagle Qatar gi airport ahumlai ahum asigi manungta Hamad International Airport na maming khwaidagi chale Qatar gi Doha hariba capital city da leiba airport ne Qatar gi pak chawbasi square kilometer lising taraga mathoi samanga humbudra mathoi kaktama pak chawba lebak asida apun bamising lak kunganipa lising marfurom tane lak kunipa lising marfurom leiba haibasi Manipur gi misinga airap maniribane pak chawbudana Manipur na tangkhai faning sitani heliba pikhraba lebak asina football gi World Cup ki jumbu oiba haibasi chu achawba mang amani aidaba yabra makhoi gi mang adu hojikti mangphangna gadawre pikhraba lebak asina malem gi phawraba chanori kya gi khongol gi mami taragane kya da lebak farabano Qatar gi leimai laingoi lamdam sigi wari di malem gi mafung khuding sando khragane pikhraba lebak asigi matik mathawna chawraba lebak sina khanglagane sana khona bada thawai jaw bagumna art ki lamda su khumang chawsina po khonaragle masinadi Qatar na maning tambal lebak ama hek oiraba matong kumja lising amaga chapan humbudra ni thoida Qatar Theatrical Troupe su Doha Film Institute su tholakhe Qatar National Vision 2030 ki cap jathok loikre Human, Social, Economic and Environmental haibasi thaduk nawa yadaba jumbi makhong ahomni ai lawre film industry bosu Qatar da yam number oina lawrakle makoin hari film haibasina lebak asigi masak takpada khwaidagi yang masak takpa yai aduna masibo mirai bachumloi Qatar gi film gi puarisi kumjalising amaga sa panjangkai dagi paba aure maramde harba matam asida ihanana documentary film ama puthoki bagi kodam phangle masi Pradesh na Qatar da palinge matam dani matam si yumjum da tebi thamlaga yengnaba natre thau pudokpa foreign company singi lamjing makhada pudokpani laingoi lamda wana thabak suriba chinmi sina yengnaba achauba screen khalaga film kapagi thabak si harba matam asida pangthok khibane senmi sing aduna di screen da mi tholakpa wa nganglakpa du ubada jadu mantra gi thabak ni aina khanake adubo telaba matam kharagi manungda wakhal taruknu private home da kapna da pamnarke club da film kapning bagi apa balake madudagi club ki marakta culture and performance ihau sagalake madudagi lalol itik pamba chenjau paiba miui kharana film ase lalon pot oiba yarani khanarake
Kumja lising amaga sapan umbudra dagi Qatar film gi turning point lak bahauke. Kumja lising amaga sapan marfudra ni panda Titanic film asi kapada khangau dana Qatar film gi achauba iho malagan ke. Qatar gi maming chalaba film maker Hafiz Alina film gi damakta kan honare. Minute kuntarit khak sangba Qatar gi film ama director ani punna naminake. Film asi British Council amasa khanglaba film oike. Qatar की हौजे की ओइना ख्वाइदगी ममिंग चलेबा फिल्म खरादी 9 Kill Giants, A Quiet Place, Submergence, Rampage, Avengers Infinity War, Gauthor and Kita Kitalu panbayai. Matang asida ख्वाइदगी नुंगाइरिबा वफम अमदे Qatar की मियामना जादे हाइबा थबक अमुपु नामफु आफुदा तौदबा असिने. मखोइना मखोइगी चटनाबिबु ngakuna thambana मखोइगी ख्वाइदगी थाक वांगबा लमचटनी हाइना लवे. Pikraba lebak asigi pandam di malengi miusing mapam masih telakhanba. Koirakanba haibisin wari masih makui himaglane. Pai khanglaba thabak amba pangthokan na phokona bada matam sanghande. Malemgi lebak singi mangjin thana na phokona ba haibisida tumba chaba chandra honare. Masinani makoi gi film gi khongset pangsang sangdriba weragasu. Khangudana film city ama semgalak libase. Doha film city haibisi Qatar gi maming chalaba film city ni masih nadaba film city kharasulai. Qatar film city asina singba kaya laikre. Qatar na FIFA World Cup ki jumbu oiba ngamlak bagumna film ki taibang dasu makoi na mafu oigani habaki mangmang ba aukre. Makoi ki mangasi soidana su mang pauna kragane. Masidi soidra po wafam ni maramdi se laire lairik haire lamchat fajare masida makoi na kanapo kiram gadage. Makhatarak pa atopa pau amakak tangga. Manipuri Dr. Amma Lifetime Achievement Award fikre. Jharkhand Fongba Hindi Pause Dainik Jagrana Lamdam Adu the Labor Government Amati Private Hospital the Labor Dr. Kuntramagabu Award Fee to Ikai Kumnabada Manipuri Masa Dr. Ama Lifetime Achievement Award Fee to Awang Batak the Ikai Kumnakre Aire. Haiba Dr. Adudi Dr. Taunaguzam Momon Singh T.M. Singh Apokpa T.S. Hemu Kawi Moirang Kom Sawaicham Lerak Tagine. Mangna fangliba award asi lamdamadu danga sidagi tharaga sahi nifu muki mamangdagi mafamadugi analaying amadi corona marungda chokthaba leitana mahagna lawgiba thangwangbo ikai khumnaduna pikhiba lifetime achievement award ni aire pawasin makatana haribadi makoina fangliba award asi covid crisis manungda awa ana thidana anaba makal khudingmakpo mirungsi amaga loina lanthengna bangamkiba aduba ikai khumnabane aire Hariba Dr. Asi cancer specialist ni magna covid manungda anaba kyabo Haktengnana laying batanatana arapa khungang daliba anaba kya pasu phone gi kuthangda pungning thawgatuna laying sathake amasung maduba ikai khumnaba oina Jharkhand Bokaro the phongba pausi asina piki award atu mak pasu ikai khumna khibani aire faraga test tawada positive poramle Sandel gi Jafau bazar da COVID-19 SOP thugai ba sing Sandel police na faraga covid test tawada positive poi pa yawmle SB Sandel L Devil gi lamjing makada Sandel police station gi OC Posangbam Surji Kumar na lusing ba Sandel police ki team na SOP violator performa Phajilaga Sandel district ki covid testing team na test tawada mioi ani COVID-19 positive poram ki aire arubeda content singa sigi marwai ba pau khara ase ba pau tamjariba Manipur local news YouTube channel amadi Facebook page asidagi yengbiri bapuna makwa thagazari channel asina tumda kanarabadi subscribe to video channel subscribe to biru molena like and share to busuka wi guna makpo amukha na thagazari